अहानबदा सोशल मीडिया साइट अमा ओइदिबा फेसबुक ता कोरोंगनबा खुमन शेयर तोरपु वाफम खरा मैम द शेयर तौजरंगे इंडिया की मैप येकपदा जम्मू एंड कश्मीर पुनगी अदबु रियलिटी दा LAC लाइन ऑफ एक्चुअल कंट्रोल अमदी LOC लाइन ऑफ कंट्रोल LAC की वांगमदा हक्साई सिनसिनाना कंट्रोल तोबा LOC की वांगमदा POK पाकिस्तान ऑक्युपाइड कश्मीर मैप तदी इंडिया की ओइना अदुम येकपा लैबाकना मीना कंट्रोल तौबा अदुमना मैतैना हायरगा तंपाक्ति हिंदोकपा ngamdradi कंगलैपाकनी मणिपुर हाईवे कई वाहन थोक लेके अखोगी इपा इपू सिंधुना थंबिरंबा लमसे कायरब नत्रो हौजिकसु एरिया डोमिनेशन कुकीना तौरी मैतै तंपाक पुंगनी फावबा थौफम लेतबा सिदा उंगदुना लैरि नो सेपरेट एडमिनिस्ट्रेशन नो सोल्यूशन लेख्रे मोगी कोकिलेनी खंजबा लमसिंग फजन ngakhre हौजिक अचौबा लाल अमा तौरकलगनी लैबाक पुमजाव थिनबा मलेम पुंबा खंगनबा नोय लैमिनबा याद्रबनिना तोंगा तोंगा लैरो हाइना हाइरकनबा पुलिस हाइसिदी अनिमकिनी गवर्नमेंट सिसु अनिमकिनी लंथेंगनबा खुसु खुलाई मतिक चाबा लैति हौजिक तौरिसिदी तेता तेतानी कितंग कापनबगा मरु लोइख्रेना लाउखोंग लिसिनी मरु लखफम खुलाई लौफम मोइना पाइख्रे था तरामतु हेलब लानसे करिगे लुइसिंदबनो स्वाइदा कांग्रेस BJP ना नैनबदुना खंगलोय जियोपॉलिटिक्स यावरी कांग्रेस मतमदैसु कोकिलल होबा हियोई BJP सुयोई मथंग अमा लाक्लसु योकनी मरमदि नेशनल सिक्योरिटी की येंगलगा इंडिया की मयुक्त लैबसिंग नमथनबा लानसे का हेना कंजलकप मतमदा PR लाखरनी PR मनुंग करी तौखिनी खंगपोती पुलिस हाइरो सेंट्रल गवर्नमेंट की इंस्ट्रक्शन चटखरनी मसल मनाव की इनी येंगलोय हौजिक फावबा खुनगाक फाखिबदो मियाम कैम तौब ngamdi matamduda kai taudiba army mayamduda aikhoidi फरे लैरिबा इसिल इनाव सिंगदी मोइगी फेवर सटखरदी अखोई तुमिना लैदुरा इरेबाग इफ्रुप से कन्नबा एट एनी कोस्ट की दमक अखोई सेम सारबो करी लैरगे अखोई नेशनल पार्टी दी आदे हैरकपदुदा सटकनी बोट कांग्रेस BJP अखोइना मिजोराम नागालैंड दौना रीजनल पार्टी ना पेहनबा ngambasु नति बोट नाउसिना अखोई फ्यूचर लेपा ngamdausu nataba wathi warem लाउनबगा यकनबदी हराउरे अखोई MP अमा अनिसिना कैदौदिबा पार्लियामेंट की मेंबर चंगागा निफुग मंगादुदा लाउरग कई कनदुबा खनाव कंगलग तोखनी म्यांमार चिनलैंड सेमख्रे हौजिक कुकिलैंडै हाइदरागा ग्रेटर मिजोराम की मंगलानी तौरकनी मीदी लिंगजन माने डिसीजन अमा खक्ता लौंगमी कैंडिडेट थादोय हेक्ट थादोरक्ति अखोइदी कयानो थोलइदो अखोइदी अपन में डिसीजन तोखरो लैकाई की डिसीजन फावबा लौंगमदी मैतै वरेप उसी वरेप नेवर इंटरप्ट योर एनर्जी मेकिंग ए मिस्टेक ना लैख्रे तुमिना येंगलगा सीमादी हाइबिरमगे आई खुलाई पाइरगा लान चटलिबा नुपा अमनी इरेबाग इफ्रुकीदमक सीरसु यारेना हौजी एंगोंड चाइनिंगबा ngangningba ngangu कैसु कायदे हंदौनति मतमना पुरखनी अैना इरेबाग इफ्रुकी करी तौरंगेदो मैतै कंसी इरेबाग कंसी हाइरबदी अपुनबा लिंगजन मानब नतना लंबी लैरोय मतेक मयागी वखल खनगनो तुंगी सांगना येंगु मैतैदी पुंदे लिंगजल मानदे दी हाइनी पुन्नबा लिंगजल मानबदी थोओय यावरोय तौरोय सी अमा खंजलु नत्रगा फी योम ताबनी अदुसु सत्फम लैति मीगिदी सत्फम लै लखफम लै अमरोमदना लिसिप्रिया कंगुजमना असुमना फोंदोरकली अैना इमा लेबक असिगिदमक सकत्सरंबा आसादी कयानी अदुबु ऐ अमुखना खोंदाररोइसिरा खले ऐदि मिरमदा चाउजरकलबसु कंगलैपासिदा पोकनी कंगलैपासिदा सीजगे कन्ना अंगंबा होनदुना लाखिबनी अदुबु ngasidi तयोनरे अयु वखल लालमले अैना वांगना थंगचरंबा कंगलैपाक ngasidi हिंगहैदबा लैबा ओइरे कनादासु वरौजदि हाइबा लिसिप्रियानसु वाफम खरा फेसबुक पोस्ट थगलकली अहानबदा कंगलैपाक की मैरादगी मरोइबी इपाउक्सिन खोंगोसरगा मणिपुर टॉप चैनल की मैकेरिगी म्यामदा थमजगी अहानबदा खुलंगाक्लिबा सिक्योरिटी फोर्सिंग लौथोकपा यारोय हाइदुना सेंजम चिरांगी अकोइबदा लैरिबा इमासिंगना खोंजंग संसिंख्रे
Manipur thokliba tha taramatu helaklaba kanglub anigi oiba sathiraba lal manunu kuki militant singna thangnana leiriba singthaktagi yamna toina bom amadi nongmani singwa kapsinduna landarakham oiriba Imphal West ki manungsana leiriba Senjam Chirang khul ngak senbagi asoba thaudang loriba Central Force lauthokpa yaru haina khul asigi khunja ima ibel singna ngasi akan makhongjang sangsingkhre sangsingkiba khongjang asida asoba thaudang loribi Kangulaima Sanura Marup Mairagi Secretary Haikam Amravati na Pauksi sida Fongdorakpagi matung inadi Manipur Lenga ki Maikaidigi Sanjam Chirang Khulgi Kaunu Lairembi Imagi Sanglen Mayanak na Lairiba CRPF Lautunaba order ama thokli habigi pau khunja singna fangle loina ngasidagi hona khulngak riba CRPF lautunaba honarakpadigi khunja sing hawraktuna khul asidagi CRPF force sunolo thokpa yaru haina khongjang sangsingkibani Lengang na tholak liba order asi athuba matamda handokpiu maduna trabadi khunja singna akan makhongjang sangsingani karigumba khul asibu ngak seliba CRPF force sing lauthokiba tarabadi uki militant singna thangnana leidiba singthaktagi irang laina khul asida bom amadi nongmai kapsilaktun lanarakani loina singthaktagi kumtharalaga khunja sing hatpa yumai kaya mai thaningma matamda yamna laina thakigani asumna tholakpa yariba hingsa gi thawdok sing asigi yengduna Manipur Lengana khul asibu ngak seliba CRPF force sing lauthokpiganu haina su phongdokhi atopa pawmana Arambai laktuna bot hadakre haibadu soibadigi haihibani Arambai na warau biganu amadi ngakpiyu S Biren Lok Sabha Mikhal gi anba phase ki oina energy ngarangi bot hadana khiba duda Thongju AC ki manung chanba Khongman Zone 4 gi polling station 5/31 da Arambai na laktuna bot hadaba loiri haina media ra phongdokhi badu soibadigi haihibani haina Khongman Zone 4 dagi Saikhom Biren phongdorakhi ngasi Manipur Press ka pi thangjing hol pangthokiba paugi mifum amada Saikhom Birena Paumisingda Hakibada, Mano Khongman Zone 4 gi polling station 5/31 da Bothadaba Satluba Matamda EVM mission Kaidun Ramki. Bothadaba Pangdavadagi Wakal Noaitaba Tolakpa Tanza Atuda Arambai Laktun Bothadaba Lushile Haina Talfunki. Tanza to the Tokliba Taudu Oduki Matang media sing a Paulo Bulako Oibaga, media sing a Taudu Sikanana, Mataukram Tokibano Haiba. Wahang mangon da hanglakpa du da miye khrana ngang nari buwa pamadu media ra phungtok khibani ma kyoina thawdu du sabsana kanana tawbano haibadu khangbana ti haina phungtok laduna Arambai gi matak na magna haiki buwa pamadu soibedagi wakal fataba ngamhoda badagi hakibani masigi damak miyam amadi Arambai na warau bidana ba amadi ngapina buwa pamsu phungtokhi atopa paomana Dr. M Danabir Diabetes Treatment Excellence Award pikre Lamdam asigi saknairaba Dr. Moirangthem Danabir World Health Care Conference and Award ki yamna lemjaningai mana ama oiriba Diabetes Treatment Excellence 2024 pikre Award asi Hyped Media and Promotion Private Limited and Icon Foundation Indiana Sindana New Delhi ga Dwarika da leiba Radiation Blue Hotel da pangthokiba yamna sing lemba tharoma mada Porompat Jenims Road da leiba Diabetes and Research Center ki Managing Director su oriba Moirangthem Danabir saknairabi Indian actress Daisy Samasum Hyped Media Group ki CEO amadi IK Foundation gi founder su oriba Gaurav Gautam ani nangasi kusinakibani Award lantokpagi thora madura leba sigi maming leiraba doctor sing yauna hospital amadi clinic singi asoba thaudang lauduna masaknaiba thabak toriba miyai kunga lomda tungan tungam award sing lantokhi Dr. Moirangthem Danabir da pirakliba Diabetes Treatment Excellence Award 2024 simangna haukibasai kya sida healthcare gi lamda sok thaba naidana diabetes laina layengba Lamdam Mui Kya laying Duna Fun Mangkiba to get the World Care Conference Sida Award a Sipirakivani. Nasigi Toramaduki Manusana Emerging Trends in India Entrepreneurship Amati Exploring New Challenge for Better Hospital Health Care Haiba Topic Sing the Zukana Nainaba Toramama Supangtoki. India na ning tamalaiba am oirakpa ngasi phawo mathang palakliba sarkar kya na Manipur thugaina bulalong leplaiti MIYC ngarangi makha Armed Forces Special Power Act apaswa 1958 ki makha military rule haidiba madi laukthokta lalama sa thariba Manipur pangthokliba India gi election asi kaidawnungda free and fair amari democratic election oiroi
ngasi di Manipur gi misa miyam aikoina malem gi thokliba thaudo wathok kya gi maramda amdis amadi sahili sing kya gi Manipur gi puari nainaba yaudaba aikoi masul onsinari amadi Manipur lenga na violence pit thalaba Bollywood ki film amadi Hollywood ki cinema kya gi saktam rokli hauju Manipur si malem gi senthariba puari ki isiel amadi Manipur gi masagi oijaba puari gi isiel khwaidi gi luba angakpa amada leiri tangkak asidagi tunglamsat ki Manipur gi ngasidagi sahi samagi matungda kari oihogani haiba ngasigi mirol aikoina khetnaba pumba thadoktuna amat oina punsinduna kalhaudrabadi malem gi leimaidagi Manipur mutkibai ngasisu Palestine gi lam pumba Israel na munbi khiduna Palestine mutki gadawre masagi hana leijaramba territory samada marfu mukta ngai rehdi cholasina hai haukiba amadi senthariba Manipur gi puari gi isela do kupnu yengluragadi kiningai oiba masak ngaktani India na ningtamba leba am oirakpaga ngasi phawba mathang mathang palakliba sarkar kyana Manipur thugaina balalong lepalaiti inkumja lisinga magasama pangani fuga taret ki Akbar Haidari Agreement 1963 ki Taragaturuk Point Agreement 1975 ki Shillong Accord Manipur ki territorial integrity bu thugaina ba Tatana Singnarakaba Lakpado India that BJP na lusingba NDA na English nganiga kunga mathoi da sarkar paipa matamna June English nganiga kunga mathoi da Bangkok Declaration tawna khibadagi Manipur Assembly mai sakhi miyai taraga nipan siki puari ga sagonariba kekrupat punamong pham onthopikhi Shidagi hena khwaidigi sathibani Manipur gi puari da amukta thokhidriba English nganiga kunga hundoida Delhi amas Manipur BJP na lusingu double engine gi sarkar lairaba matamda haukiba me ahum English nganiga kunga hundoida Manipur da Kuki aggression torakpadagi Manipur da ethnic cleansing amadi genocide thoktuna ngasi phaw sahi ama phaga doraba Kuki gi lal si India lenga na atamna lotion bidana thambi raidi Sholasina hai housing Manipur democratic space human rights activists freedom of press tamna mangsilakli masidana tar maraiba kanana ba mayuknana ba thulakpa mara laijadra khul ngakpa kya phajilakpi akiba lerakli khul ngakpa singasi thoklamdrabadi Manipur si nahanna kuki singna khudum chansinduna thamlamasu yari khul ngakpa singasi gidamak Manipur da lairiba human rights CSO sing maira paibi madi Manipur miyamna amat oina lepkadabani hari Cholasina aroibada haribadi India gi fiba numda tilurabanina tunglamsat ki sokhatpa ingtappa marasetpa Manipur amamam karamna semgadagi haibasu aikoi miyamna khenaba pumba thadokna duna amat oina lengak lon gi poram jatmina basangi India lengak lon gi manungda rajniti tawu matamna Manipur bu mang thana khallaga tawgadabani amadi amana amabu hunaroidabani miyam gi afaba thabakna mangjil thana rajniti tawgadabani sumang lila gi dialog tawduna tenawa gi soiro lolaga India gi lusing mukhragi maming palaga Manipur ngak ngamloi mating mathauna leiba lairik laisu haiba tungi poram ubangam lusing kya ekhoi miyamna punna leminasi habisi Manipur International Youth Center na phongdorakli Makasa tharak poina panam pause ki editorial myam na thamjage chinjak te mipal tangdana bagi damak ithai lakhong su fogatnasi chathok marang kaina puthokna bo hona ba haiba sinphamasi lau singu bagi thabak tawba laumi singni Manipur si chinjak te mipal tang state ama oiraba lamdam ama oirakpa si sarana sahi 100 mak suram lagani khali masigi mamangdadi sana thaknaba lau singu bagi pothok asi lamdam asida phangba khara duna konadaba khara khaktang mapalamdagi pusilaklaga mentionarambagi mawongna lairami haibasi ngasigi Manipur da leiba masagi sai marfugi mathakki miyoi singi matamgi miyamna phongdok ngarakpadigi khangma ngamnari adobo ngasidi Manipur gi lawbuk kayamuk mangsilakpa amadi mi singi sang helakpana maram oiraga hiram khudimak maru oina nongmada sangdaba yadraba sana thaknaba polam sing ayamba state asigi mapan gi lamdagi pusilakrabadi hingmada sangba polam sing kona raktri haibasi lamdam asigi miyamna ikhangna dunu lairabani haukiba sai nifu yankai gi matamdagi saliba sai esi phawbagi matam asida Manipur gi miyamna chinjak tami pantang dunu lairi asiguma kya asidagi kharada oirabasu kanma ngamna bo hona batarabadi Manipur gi laingakna lamdam asigi miyam maru oina laumi sinmi sing kya gi pungning thogatpa hiram kaya muki thaurang paikhatpana asuma khongthang oigani khali maramdi lamdam asigi laumi singna masa na ujariba lokham sing amadi ingkhol koijariba mafam sing adugi ithai lokhong fagat an bo hona bagi mathakta
ꯃꯇꯝꯒ ꯆꯥꯟꯅꯕ ꯂꯧꯎ ꯁꯤꯡꯎꯕꯗ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯑꯍꯣꯡꯕ ꯃꯃꯜ ꯐꯪꯍꯟꯕ ꯑꯃꯗꯤ ꯂꯧꯃꯤꯁꯤꯡ ꯑꯗꯨꯒꯤ ꯍꯣꯠꯅꯔꯤꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯒ ꯆꯥꯅꯕ ꯌꯦꯡꯂꯒ ꯁꯕꯁꯤꯗꯥꯏꯖ ꯇꯧꯕ ꯂꯣꯏꯅꯅ ꯃꯔꯝ ꯆꯥꯅ ꯂꯦꯝꯅ ꯌꯦꯟꯊꯣꯛꯂꯒ ꯇꯉꯥꯏꯐꯗꯕ ꯂꯧꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝꯁꯤꯡ ꯈꯛꯇ ꯂꯧꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯂꯧꯈꯠꯅꯕꯒꯤ ꯊꯧꯔꯥꯡ ꯀꯌꯥꯃꯨꯛꯁꯤꯡ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯅ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯕꯒꯤ ꯆꯥꯡ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯦꯜꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯆꯥꯎꯅ ꯂꯩ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯂꯧꯃꯤꯁꯤꯡꯅ ꯂꯧ ꯏꯪꯈꯣꯜ ꯀꯣꯏꯅꯔꯤꯕ ꯑꯁꯤ ꯀꯨꯝꯒꯤ ꯅꯣꯡꯒꯤ ꯃꯈꯥ ꯄꯣꯟꯅ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯕꯛ ꯇꯧꯅꯗꯨꯅ ꯃꯍꯧꯁꯥꯗꯒꯤ ꯂꯤꯁꯥꯡꯁꯤꯟꯅ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯧꯎ ꯁꯤꯡꯎꯕꯗꯒꯤ ꯐꯪꯕ ꯆꯍꯤ ꯑꯃꯒꯤ ꯄꯣꯠꯊꯣꯛꯀꯤ ꯆꯥꯡ ꯂꯦꯞꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯑꯃꯒꯤ ꯆꯨꯐꯝ ꯊꯣꯛꯄ ꯅꯣꯡꯒꯤ ꯆꯥꯡ ꯃꯇꯝ ꯆꯥꯅ ꯆꯨꯗꯕ ꯆꯍꯤꯁꯤꯡ ꯈꯨꯗꯤꯡꯃꯛꯇ ꯆꯍꯤ ꯑꯃꯒꯤ ꯆꯨꯐꯝ ꯊꯣꯛꯄ ꯅꯣꯡꯒꯤ ꯆꯥꯡ ꯃꯇꯝ ꯆꯥꯅ ꯆꯨꯗꯕ ꯆꯍꯤꯁꯤꯡ ꯈꯨꯗꯤꯡꯃꯛꯇ ꯆꯍꯤ ꯑꯃꯒꯤ ꯊꯣꯛꯐꯝ ꯊꯣꯛꯄ ꯃꯍꯩ ꯃꯔꯣꯡ ꯑꯃꯗꯤ ꯐꯧꯒꯤ ꯆꯥꯡ ꯍꯟꯊꯗꯨꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯥꯛꯂꯤ ꯍꯥꯏꯕꯁꯤꯡ ꯑꯁꯤꯒꯤ ꯑꯃꯗꯤ ꯍꯧꯈꯤꯕ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗꯒꯤ ꯃꯇꯝꯗꯨꯒꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯈꯪꯅꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯗꯒꯤ ꯀꯣꯛꯅꯕ ꯂꯝꯗꯝ ꯑꯁꯤꯗ ꯄꯣꯠꯊꯣꯛ ꯆꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯅꯕ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯕꯒꯤ ꯆꯥꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯍꯟꯊꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯒꯤ ꯏꯊꯩ ꯂꯧꯈꯣꯡꯒꯤ ꯐꯤꯕꯝ ꯐꯒꯠꯍꯟꯕ ꯍꯧꯈꯤꯕ ꯂꯩꯉꯥꯛ ꯑꯃꯗꯤ ꯉꯁꯤꯒꯤ ꯂꯩꯉꯥꯛꯅ ꯍꯥꯟꯅ ꯍꯣꯠꯅꯔꯝꯕ ꯆꯥꯡꯗꯒꯤ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯗꯅ ꯈꯔ ꯍꯦꯟꯅ ꯊꯦꯡꯅ ꯍꯣꯠꯅꯕ ꯆꯨꯝꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯆꯍꯤ ꯀꯨꯝꯖꯥ ꯏꯪ 2023 ꯑꯁꯤꯒꯤ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯨꯝꯒꯤ ꯅꯣꯡꯒꯤ ꯃꯃꯥꯡꯗ ꯆꯨꯒꯗꯕ ꯅꯣꯡ ꯍꯥꯏꯕꯗꯤ ꯄ꯭ꯔꯤ ꯃꯨꯟꯁꯨꯟꯒꯤ ꯅꯣꯡ ꯍꯧꯈꯤꯕ ꯊꯥ 1-2ꯗꯒꯤ ꯆꯨꯕ ꯍꯧꯔꯛꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ꯫ ꯄ꯭ꯔꯤ ꯃꯨꯟꯁꯨꯟꯒꯤ ꯆꯥꯡ ꯅꯣꯡ मतम साना सूरबसु मतम साना कुमगी नोंग सूद्रबा अमदि मतम साना सुफम थोकपा मतम सूद्रबदि लमदम सिगी सही अमगी थोकपम थोकपा फाउथोकि सांग यौना थोकलोय हाबसि अखंगाई क्याना खंगदुनु लेरबनि मरम अदुना मणिपुरगी इथै लौखोंग फोगदहनबा होनबदा ngasiगी lengang na hiram asida ahenba miyeng sanglaga akhanaba thorang kyamung paikhatnarabagidama haukhibana haukibo oirabusu haujik kumgi nong lakpagi matam nakshilakpa matam oiraba matam asida state asigi lokhom kyada ising marang kaina fanganabagidama mari lenaba laingaki minister amadi mari lenaba loisangna lamdam asigi meke kyagi lomi singna ithei lokhong sengbagi thabak paikhatlaga potok marang kaina puthoknaba hotnariba asida laingaki ahenba miyeng sanglaga lamdam asina sinjak temi pal tangdana bo hotnasi haiba panam pausig editorial meyamna makhatana thamjari aduga hujikuinadi meyam pausisu matangsa lusinjarage amasu meyam puna nova update ngaimensi